Hi ma'am, ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯣꯡꯂꯣꯝꯗ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯍꯥꯟꯅꯤꯡꯉꯤꯗ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯑꯃ ꯄꯥꯡꯈꯠꯄ ꯆꯠꯀꯗꯣꯏꯅꯦ. ꯑꯗꯣ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯨꯜ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯅꯦ. ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯦꯕ. ꯁꯦꯝꯃꯒ ꯃꯥꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯧꯊꯔꯛꯄꯅꯦꯕ. ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯧꯊꯔꯛꯑꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯅꯧꯅ ꯄꯣꯠ ꯑꯌꯥꯗꯁꯤꯡꯁꯦ ꯂꯣꯏꯅ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯋꯤꯅꯦꯕ. ꯃꯣꯏ ꯁꯣꯝꯗꯗꯤ ꯄꯤꯂꯥꯃꯥꯇꯤꯅ ꯁꯥꯕ ꯄꯣꯠꯅꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯔꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯁꯥꯏꯖꯇ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯃꯥꯒꯤ ꯆꯦꯛꯀꯤ ꯁꯥꯏꯖꯇꯣ ꯑꯗꯨꯗ ꯑꯣꯟꯊꯔꯤꯅꯦꯕ. ꯃꯣꯏꯒꯤꯗꯤ ꯑꯁꯣꯝꯒꯤꯗꯤ ꯄꯤꯂꯥꯃꯥꯇꯤꯅꯤꯅ ꯄꯤꯛꯑꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥꯁꯨ ꯍꯩꯖꯗꯦ, ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ. ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯂꯧꯖꯕꯅꯦ. ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯑꯃꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ. ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯁꯤꯡ ꯁꯦꯝꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯕ꯭ꯂꯣꯛ ꯑꯅꯧꯕ ꯆꯟꯕꯒꯤ ꯃꯔꯝ ꯀꯥꯕꯅꯤ. ꯄꯤꯁꯇ ꯐꯛꯄꯥꯛꯁꯤꯡ
ꯌꯥꯅꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯕꯥꯏ